ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯒꯣꯔꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯧꯒꯥꯏ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯤꯡꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯃꯔ ꯊꯧꯗꯥꯝꯕꯨ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯖꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯁꯦꯀꯦꯟ ꯀꯃꯥꯟꯗꯔ ꯏꯟ ꯅꯪꯕꯨ ꯄꯨꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯤꯕ ꯏꯌꯥꯝꯕ ꯑꯅꯤꯕꯨ ꯊꯥꯒꯠꯆꯔꯤ इमा इबेसिंग से चकौदो यादे इमा सुंगी दमक्तनी सिंगी दमक्तनी हाइदना सि सुजरिबा अखोई चकौबो से सिदा हरा हरा अखोई लापिबुदे दम इमा इबेसिंग जीसस कुसो हाइ का दमक्तनी अदुन मसिना सासिंग कौदे से इमा इबेसिंग ने पीको बोर्ड ने मुसिन पे लान माइ पा कांदा इमा सिंग दखना से अखोई इदम दम अखोई ले थमदो फजन बसे पे पासिंग पे पे बोर्ड इतना पीको फिर पीको Masih yang paling dalam, orang yang sampai yang paling dalam, imam kau sendiri.